ngasi asi palemgi awareness program ama sangsingadaba maram oibana press meet asi pangthokjabani maram dudi miyamda hongdoksage hauji oiriba nupi manipur gi nupi khunai asi nongma nongmagi laikha taba aduki mati henjillakle haina Progressive Alliance for Leadership and Empowerment of Mothers palem na laujai thamjariba wafam asi palemna tha ahum changna thinjinjaraba matungda phangba data da yumpham oiraga haijabani manipuri nupi singna nattaba lamsat sattuna masabu lokmaida haptuna yolaga sen tanbagi sang haibadi nupi masing asum hengalakli masimakna kangkhong sairaba imung masing yamkhalakli tungi mirol oiriba angang kayagi punsi lambida lamhangnabagi asoba maram oirakli amaromda nisada yuda laisuraba mau laisabi kayagi masing asum henkalatli hongna yu ngauraga nupina lambi lamangda satpada ikaiba phauraktre laisabi kayana nataba lamsat satpada nasungba phauraktre pumnamak asi chaukhatpa mating leiba khunai ama oiraknabagi thawongdi oidre haina palemna laujai matam amada manipuri nupi singdi akanba nupi akanba mama oigadabani haibadugi wakholondu ngasidi mayek samtharakpagum taure tasengbadi manipur khunaidi manipur nupi singna ngaklau oiraga purakpani ngasisu ngaklau adu oiba tabani iraipak manipur asi kannanabagi damak honglakliba amotpa manipuri nupi singna lamsat sajat amadi nisada laisurabagi chang asi hengalaktanaba hotnanabagi damakta palemna khongjang asi changjanjabani maram asina manipuri nupi singbu awareness piba loinana lamhenba nupi warak watemba khongjang palemna sangsinjanaba hauragani haina miyamda khanghanjabaga ngasigi press meet asi kaujabani loinana palemna khongjang asi miyamnasu saugatpinaba loinana thauna hapinaba bikhawana nijari mayamda sengna harabada khoi lekai school khande lamgi chalaga khoi nupi singse nongmagi sum mangsalakpadona taure adugi khoi awareness piba tang gyam tananaba adugumbagi khongjang samsanba haujarani aduga palemgi pandamdi khoi sengna harabada ngasidagina khoi tha ahum phau akhoi data ama lokhatsare nupi singi oibako adugi matungina khoina 2025 sidagi sengna harabada senmilon paisa nungsa wabadagi ayambana nupi singse singumba lambi da sakhiboina tawi aduna maram oiraga 25 sidadi akhoi already loisalaga 25 loram daise sidagi akhoi thabak oina paikhatjarage senmilon gi nupi singsigi oiba 25 pi loram daise sidagi akhoi work tawjarage na lepe